ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ welcome back ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄꯗ ꯌꯦꯔꯨꯝ ꯊꯣꯡꯕ ꯆꯥꯔꯣꯅ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯌꯦꯔꯨꯝ ꯊꯣꯡꯕ ꯒ꯭ꯔꯦꯚꯤ ꯑꯗꯨꯒ ꯄꯥꯟ ꯊꯣꯡꯕꯁꯨ ꯌꯥꯎꯋꯦ ꯈꯨꯠꯇ ꯈꯔ ꯂꯨꯞꯁꯟꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯥꯅ ꯊꯣꯡꯕ ꯃꯥꯟꯁꯤꯟꯗꯣ ꯁꯤꯅ ꯀꯩꯅꯣ ꯌꯦꯔꯨꯝ ꯕꯣꯔꯥꯁꯨ ꯌꯥꯎꯔꯤ ꯃꯌꯥꯝꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯌꯥꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯀꯥꯏꯗꯩꯅꯣ ꯍꯪꯉꯛꯄꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯑꯃ ꯐꯖꯅ ꯁꯦꯝꯃꯛꯀꯦꯕ ꯍꯥꯏꯕꯗꯤ ꯃꯨꯛꯕꯥꯡ ꯀꯩ ꯇꯧꯗꯕꯤꯗ ꯁꯦꯝꯖꯔꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯗꯣ ꯖꯣꯒꯤꯡ ꯅꯠꯇꯦ ꯁꯨꯝ ꯆꯥꯔꯒ ꯐꯝꯃꯒ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯁꯨꯄꯔ ꯐꯥꯏꯟ ꯑꯣꯏꯅ ꯆꯥꯔꯦ ꯇꯨ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯖꯣꯒꯤꯡ ꯇꯧꯕꯁꯨ ꯍꯧꯔꯦ ꯑꯩꯈꯣꯏ ꯀꯀꯥꯏ ꯃꯃꯥꯅ ꯆꯩꯔꯦꯕ ꯑꯁ ꯅꯣꯏꯁꯨ ꯃꯤ ꯀꯃꯦꯟꯗ ꯍꯥꯏꯔꯣ ꯅꯣꯏꯁꯨ ꯆꯥꯔ ꯌꯥꯕ ꯌꯥꯔꯣ ꯍꯥꯏꯔꯣꯏꯗ ꯉꯁꯤꯗꯤ ꯁꯨꯄꯔ ꯐꯥꯏꯟ ꯑꯣꯏꯅ ꯆꯥꯗꯣꯏꯔꯥ ꯑꯊꯣꯠꯄ ꯆꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯑꯗꯨꯅ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯍꯧꯖꯤꯛ ꯑꯗꯣ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯑꯍꯥꯟꯕ ꯌꯦꯡꯕ ꯑꯣꯏꯔꯗꯤ ꯂꯥꯏꯛ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯕꯦꯜ ꯑꯥꯏꯀꯟꯁꯨ ꯅꯝꯕꯤꯔꯝꯃꯣ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯁꯤꯌꯔꯁꯨ ꯇꯧꯕꯤꯌꯨꯀꯣ ꯑꯩ ꯍꯥꯏꯖꯔꯒꯦ ꯑꯩ ꯕꯣꯔꯥ ꯆꯥꯅ ꯆꯥꯒꯦ ꯕꯣꯔꯥꯁꯦ ꯀꯩꯅꯣꯁꯨ ꯌꯥꯎꯕꯅꯦ ꯈꯥꯖꯤꯡꯒ ꯁꯨꯄꯔ ꯐꯥꯏꯟ ꯆꯥꯕꯁꯨ ꯍꯥꯎꯕꯅꯦ ꯌꯦꯔꯨꯝ ꯕꯤꯔꯌꯥꯅꯤꯗ ꯍꯧꯕ ꯆꯥꯛꯀꯣ ꯈꯔ ꯃꯥꯜꯂꯦ ꯁꯤ ꯁꯨꯄꯔ ꯐꯥꯏꯟꯁꯦ ꯑꯗꯨ ꯆꯞ ꯃꯥꯟꯅꯩ ꯃꯣꯏꯅ ꯁꯥꯡꯕ ꯄꯥꯟ ꯊꯣꯡꯕ ꯈꯔ ꯍꯥꯏꯔꯣ ꯈꯅꯥꯎꯒꯁꯤ ꯁꯥꯏꯌꯦ ꯗꯣꯛꯇꯔ ꯇꯉꯥꯏꯃꯤꯅ ꯑꯗꯨꯝ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯆꯥꯕ ꯈꯣꯠꯄꯗ ꯁꯣꯏꯕꯗꯣ ꯑꯗꯨꯝ ꯀꯃꯦꯟꯗ ꯑꯗꯨꯝ ꯏꯔꯝꯃꯣꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯦꯝꯗꯣꯛꯆꯔꯛꯀꯦ ꯔꯤꯚꯤꯌꯨ ꯇꯧꯒꯦ ꯁꯨꯄꯔ ꯐꯥꯏꯟꯅꯤ ꯈꯔ ꯌꯥꯝ ꯆꯠꯁꯜꯂꯨ ꯃꯣꯏꯗꯤ ꯁꯠ ꯊꯨꯅ ꯇꯨꯝꯈ꯭ꯔꯗꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔ ꯄꯥꯟ ꯊꯣꯡꯕꯗꯗꯤ ꯏꯔꯣꯝꯕꯅ ꯍꯦꯟꯅ ꯍꯥꯎꯕꯅꯤ ꯀꯩꯒꯤꯅꯣꯗꯤ ꯏꯔꯣꯝꯕꯗꯤꯀꯣ ꯐꯨꯔꯐꯨꯔ ꯆꯤꯡꯈꯠ ꯌꯥꯕ ꯆꯤꯡꯈꯠꯄ ꯑꯅꯤꯃꯛꯇꯤ ꯌꯥꯏꯀꯣ ꯑꯗꯨꯒ ꯃꯥꯅ ꯀꯩꯅꯣ ꯀꯣꯕꯤꯒ ꯀꯣꯠꯂꯒ ꯆꯥ ꯌꯥꯕ ꯕꯣꯔꯥ ꯂꯣꯏꯈ꯭ꯔ ꯃꯥꯜꯂꯦ ꯑꯩ ꯕꯣꯔꯥꯒ ꯆꯥꯇꯣ ꯍꯥꯎꯋꯦ ꯑꯣꯏꯍꯦ ꯌꯦꯔꯨꯝ ꯀꯌꯥ ꯑꯅꯤ ꯑꯍꯨꯝ ꯃꯉꯥ ꯇꯔꯨꯛ ꯌꯦꯔꯨꯝ 3 ꯂꯩ ꯄꯨꯔꯥ ꯌꯧꯕ꯭ꯔꯣ ꯑꯩ ꯌꯥꯎꯔꯤꯁꯤꯗ ꯏꯔꯣꯝꯕ ꯅꯠꯇꯦ ꯊꯣꯡꯕꯅꯤ ꯏꯕꯨꯡꯉꯣ ꯄꯥꯟ ꯊꯣꯡꯕ ꯏꯔꯣꯝꯕꯕ ꯊꯣꯡꯕꯕ ꯃꯌꯥꯝꯅ ꯆꯥꯅꯤꯡꯕ ꯗꯤꯁꯇꯣ ꯍꯥꯏꯕꯗꯤ ꯍꯤꯟꯖꯥꯡꯗꯣ ꯃꯊꯦꯜꯗꯣ ꯑꯗꯨꯝ ꯀꯃꯦꯟꯗ ꯑꯗꯨꯝ ꯏꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯥꯔꯛꯀꯦꯕ ꯆꯥꯔꯛꯇꯦꯗꯅꯁꯨ ꯁꯥꯎꯕꯤꯒꯅꯨ ꯑꯩꯈꯣꯏ ꯆꯥꯗꯕ ꯐꯅꯌꯥꯝꯗꯤ ꯌꯥꯎꯔꯦ ꯊꯥꯛꯄꯗꯣ ꯑꯩꯈꯣꯏ ꯁꯣꯏꯗꯅꯗꯤ ꯆꯥꯛꯈꯤꯅꯤ ꯀꯩꯒꯤꯅꯣꯗꯤ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯁꯨꯝ ꯑꯇꯩ ꯍꯥꯏꯕꯗꯤ ꯃꯆꯥ ꯁꯨꯝ ꯊꯤꯔꯤꯕ ꯑꯆꯧꯕ ꯑꯃꯨꯛ ꯆꯥꯛꯀꯦ ꯇꯧꯕꯅꯦꯕ
yerum si ama jiplo chadai man extra sa option je Mình rõ. anh làm nhé xin pa xin mới sa sai thì siêu sai đi hồi tầm gì on đi mà nó bật đi nuôi bên này bắt đầu mua thì sao vậy anh thì Nha mình rồi kìa. Dạ. Yên không mẹ. Để bị Hay rồi. Mấy rau trời nè. đi nhầm thằng số sao cả. Điểm gắm tao giờ cái nó có chuyện cái gặp qua chỉ mai ở xa rồi. Em này. 지금 이름 통과 반 통과로 역할 많아도 통이야. 뭐라 신금 해야 돼. Mà mà 지름제 플라스틱 nó xả thuộc là mấy tục tới đấy. 한 산으로 그래. 싹 플라스틱 사 돌아 그냥인데. mọi số á xàm đấy nhá hay gì á anh đi sạc lên người ấy Anh đi rồi. Ai vừa được được. Nó ngon thật bây giờ. nào cái cái gì đó phải đi Mèoꯉꯁꯥꯏꯒꯤ ꯁꯤꯗ ꯂꯥꯗ ꯇꯣꯡꯉꯝꯕ ꯍꯦꯟꯖꯥꯡ ꯃꯊꯦꯜ ꯃꯌꯥꯝꯗꯣ ꯄꯨꯔꯞ ꯂꯣꯏꯈꯔꯦ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕ ꯌꯦꯡꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯅꯤꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠꯁꯦ ꯇꯧꯕꯤꯌꯨ ꯇꯥꯃꯣ ꯏꯕꯥꯅꯤꯁꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯊꯪ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯍꯦꯟꯖꯥꯡ ꯑꯅꯧꯕ ꯃꯊꯦꯜ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯦ ꯑꯩꯈꯣꯏꯅꯤꯒꯤ ꯕꯥꯏ ꯕꯥꯏ